Hꯧzik leijariba si phubal ajani mafam asida akhoi North East ki oina ihan hanba akhoi Aero Sports ki thoram si pangthokli hariba Fiesta si pangthokli Fiesta asida tungan ba Aero Sports ki oiba akhoi gi thoram sing akhoi gi mangda ubire akhoi hot air balloon ubire aduga tungan ba paramotor sing tungan ba akhoi gi thoram sing mafam se u fangli mafam asida kari u fangli bage haibadu mayam punna akhoi gi thoram asi khuthangda mayam da uhanjana hona jage mayam punna mileng taminasi Sports ki powerhouse ni hainariba Manipur da mamang thakdagi hauna laikang amadi isingi oiba masana kaya maipakna pangthoktuna amadi saruk yaduna lakle adumakpu Aero Sports asi khara makhai leramlabasu chawna mafam kanba ngamdana lakle Ahanba sibu mention na buhanabada leibak asigi Prime Minister Narendra Modi ki asan bamiyengi makhada North East pu Aero Sports ki destination ama ohenna pandamda North East ki Ahanba Aero Sports hot air balloon and paramotors Fiesta English ngani kun gahumdo yasi pangthokibani Fiesta asi hayeng fauba numit tari ni chupna chathanaba thorang torambani adumakpu G20 summit leibana mafam adu no fly zone oikhibana ngasi loisina baware lawkhibani Fiesta asi manung channa hot air balloon paramotor skydiving show amadi makhal makha kayagi flight sing paiduna miyamgi pukning chingsinki nakalamromda kumhai ama oibana lamdam asigi entrepreneur sing dasu achauba phampak ama piba ngambada natana lamdam asida fangba potlam sing sizinaduna lamdam asida puthokchaba potlam sing mapal lamgi miyoi kayada yohonkhibada achauba mateng ama oiba ngamle TOMTV ga khanana unaba amada Manipur Aero Sports Association ge General Secretary P Aristotle na Fongdorakpada lamdam asida Aero Sports asi miyoi ayambada inau nobo oibana miyamda akiba ma faurami adumapu lamdam asigi saknairaba amadi famnaiba kaya fauba saruk yaduna Aero Sports ki nungaiba si launarakpa ubadagi miyamda khudong thiningai oide haibagi thajaba du pokhanba ngamle masi khudam hairabadi hokhiba numit singa yengnabada numit nini humni asida saruk yaba lakiba migi masing ka hengalakpa thengnari lakadaba chahi singda pangthokadaba Fiesta asigi edition singdadi hena chawthokna madi khusukhulai masing hengalhanbada natana foreign pilot fauba puraktuna pangthoknaba bandam thamli haikhe mayamsi da kibama haidi kamai tawduno haibasi ma first question nebo is it safe oi bazala adugi kamai no tawduno adugi hairiba Aero Sports karino haibasi gi kaino se khangdrimina aduna akoina demonstrate tawdana akoina just media da social media da haibna di public na understand tawbunga moido aduna akoina hot air balloon mari ni akoina purei se paramotor mari ni puraga adagi skydiver korei ni skydiver se pura laga sida jump tawkan urakan dadi mayam se mathang dadi handak su adum football je lai ai di first 2-3 days bukti khara mayam je ki boi la boi to adu mi khar sum tong badagi adagi sidi yamna joy ride ni khangakpa dai hojikti public singju moiju tonge no mayam lai adu akoi hayeng di no fly zone na akoi ge G20 gi laukthok pi garne akoi 17 mung ne akoi na tawjage tormodo adu hayeng dagi thungakadumni na adugi part da akoi ju tension jare 16 ga okay honorable CM na ju adagi law and order gi keno da kitang awaba leirani na akoi 16 da tension jare adu mayam je hojik Loishinkhre na ticket se booking tawge no mayam lai adu hojikti hayeng paiba yaroi domni na mayam je mathangi da silakpadadi mayam jingje phangogdabagi tongningaga ju nanghogdabagi mayam do adu na mathangi tamdadi mathang akoina next sinjarakpadadi football je yam hengakani na thaje kaino de aware oiramni na hojiti ko sini balloon pai bai je kamai tawduno do khoina an sidagi pai khale nungti gi pai ayukta sidai pai renga sigi kaino je da kari naran sena da taba adu almost 30 minutes change adu adai yobudo ko adu me yam safely tongre akoi gi LDA gi chairman honorable chairman tongre adagi akoi gi IK muiwa akoi gi kaino IGP akoi Manipur Police Department gi mama samuk siang tongre adana anju adu gi experience mayam ji leiramni na is very safe balloon jai je khwaidagi safest oibo kaino ne haide plane kaire ha ka da mayam no haide parachute yogodana parachute yogodi kitang chance le haine parachute is self balloon ne balloon jai parachute masadu ne aduna tarakpa matamda adum tapna yam nuaina landing do poramani aduna mayamna kirambodo handakti moi kaino do uramina mitmana uramina adu mathangdadi football yam lakane thaje Fiesta asida saruk yakhiba kanglei foods ki proprietor ke sanahalna fongdorakpada kumai asina local entrepreneur singda achauba khudong jaba ma piri
Mafam asida stall hangduna pot yonbada lamdam asigi khakta natana mapaldagi lakpa miyoi kayana Manipur gi pothok kaya pamna lainaba thengnari. Panba yabadi Kanglei Foods na lamdam asida fangba potlamsing sizinaduna tongan-tonganba makhalgi pickle amadi dry fruit na chingba potlam kaya puthoktuna miyamda fanghali. Masigi manungda mapalamdagi lakpa miyamna hena pamnaribasingdi umorok pickle amadi dried pineapple candy asina chingbani. Dried pineapple candy asi Manipur Organic Mission Agency MOMA gi matenga loinana organic oiba lamdam asida fangba kihomna sembani. Masida makhal amatagi chemical sizinadabana miyamna hena pamnabagi maram amasu oiri. अखोन हजिक लेरिबा मफम असे अखोय एरो स्पोर्ट्स की अखोय वेन्यू सिदा हंगमबा दुगुमलाबा अखोय कंगलै फूड ओइनाम अवांग लेकाय वुमेन डेवलपमेंट कोऑपरेटिव सोसाइटी लिमिटेड हाइबा मफम अखोय स्टॉल सिदा ने हेजब तारे अखोय की ngasi की स्टॉल सिना उलिबसी अखोय की लमदम सिदा लेरिबा एंटरप्रेन्योर सिंगदा अखोय मसाना मसाबु थबक बिजरिबा सिंग सिदा हेजब तारे अखोय ngasi की पांगथोकलिबा फेस्टा सिना अचौबो खुदोंग चाबा मदि पिरि हाइरिबा सिदा मफम सिदा लेरबा सिंगना करी करी फोंदरपगे हाइबदो मैम पुनि यंगमिनसी I giming sanal kau. Aku ki pickle ki harga mushroom pickle, fish pickle, ngari and umoro, king chili, umoro ngakta, ada soya and king chili, ada soybean, mushroom, pickle kita sigele rebeko. Garlic, aduga soybean yahagre. Asi sige putok chariasona move dry fruit kita haragana pineapple candy, amla candy, adegidi wild apple candy, garcia candy, plum candy, adegidi gihori, ade haika, adegi mau haika. Kogi Ahanba kari malhai Manipur gi hai makai hai betare ko. Ako na sum kano tog jaba semjaba. Kainom ne. Dry fruit sing adagi pickle sing se koi lamdam sida phangba polam sing na sembo idoira. Mane sida lamdam sida phangba pot ngakta na semba. Koi horticulture department na jo koi gi pineapple ka se moi na pibi ba. Degi di kari chumbrai adegi di haika mau haika su yaure ba ko. Asumba moi na pibi ba koi na budi leje ba ko. Moi na koi da pibi ba hai tare. Aduga organic ki oiba saroi sardepta to ina pibiba haira akoi na budi leja adu moi na su yon biba koi na moi da su sain tok jaba to sinaba pineapple na ching mase ko organic ki oiba ta adu hauji akoi manipur yo ina di polam sing se mayam na yamna pamna ba yam chawba market ama leirabani adu bo akoi handaki aero sports sida lakba to na mafam se stall hang matam da poche se kamai to bin mitare ni chakha gadau ni heng loi gadau ni na akoi ki numit taru ni de samjan gram ni ngasi loi hai ngasi da lo sen gadoi ne bo adu hauji po da leiri sida poche se kamai to mi kyam lai kamai to mi di ka na lakpadi oi di aduga ngarang ticket free oi bidai di mi yame aduga yon bade dum phajana yole akoi pam no mada ta te time pang ko muki me adi dum yon se aduga akoi manipur gi oina di polam sing se amana khangna mane na khale do mapan dagi lakpa mi sing gadi polam sing se lebi awra moina di kari asa moina lai adagi akoi gi kaino gi award phang bagi kai ge sum baura moina se am thagat pi adagi moina se am leibi moi hanta haji pari ba pilot se moina leiba da palising pa am yame adu mapalong gi mi na su yam pam na moina king chili gumba soya na king chili gumba dry fruit gumba moina su am leibi Fiesta asida tongan ba company singi promotion tawbagi thoram kaya sinbada achoba thodang lauriba the benchmark events ke event planner Siddharth Mehta na phongdorakpada asigumba kumai ama sinba sina miyamda chawna kanaba piri ngarang khaktada company promotion gidamak miyoi lising manga romda lemna t-shirt amadi tupi yanthoke masina takpadi kumai asi miyamna mayik sengna masak khangle amadi miyamna pamnare haibani lakadaba chahi singdasu ngasi pangthokliba sidagi hena chawna pangthokani haibagi thajabale haike. So upcoming events, obviously I expect that things would be going on smooth because this was a pilot project and people got to know what and what not is going on, and people even got to experience that okay, I can conquer my fear, I'm not afraid of this, even I can do aero sports and things. So now when things will be promoted as per the CM mentioned, so I guess more people who were in the limelight thinking that maybe next time if it happens I'll do it, so people would be encouraged to do things.
Fiesta asigi khwaidagi maru oiba amadi miyamgi mitengfam oiriba hot air balloon ride ta saruk yarubi Monica na phongtorakpada Fiesta asida yauriba makhal mathelgi thoramsing asi aduki matik nungai adumakpu bosem kosem amadi CBSE na loba class 10 amadi 12 ki examination leikibana isai nongmai amadi harau kumai pangthokpa yadabana Fiesta asi kharamakei pixel hale lakadaba chehi singdadi numit kunni rom ngankhana Fiesta si pangthokadaba maramna matam adudadi athingba si leiroi madunasu hena kumai asida top topa mahoma piba ngamgani haikhe Belum itu biru deh kok. Jadi pemangga aku semain tunggu pangbai kudu sama dia panggang dina. Kasi ambo ini tunggu sih kayak hobi. Nungai am. Kari anak ba adagi matang desu tunggu na kan bibra. Matang sa hiyo kudu ngisum to di dem tuang ni nungai am. Si tuang ba si am nungai ado ai di pera motoring do adu su tuang ore am nungai. Nungai. Ngasa ayuk ta tawe pa ko ado ai lokdak ba gi ore am nungai adi singlom ta su pubi moi na. Yam nungai bane mayam su mathang da di tung bio tungan ba ko event me am happy ko sida event jing oh mathang gi da di nungai ba ko haidi hantak se class 10 12 ki exam nak pa gi ko haidi rock so gumba fashion so gumba isai dadi lila kari kra se loi thingjin gre ba mathang da di numi kunni gi mamang khakhala taw gane ba ko adu muki mamang da adadi event se yam nungai ni adana mayam se loi la pi ro na hayan yam nungai ba tung ba se Mafam asida uriba akhoi tungan ba aero sports ki oiba makhal mathel gi thorom sing asigi mathakta ahen ba kaya ma mathangi chahidari lakpa ya bagi expectation leiri loina akhoi gi mangdu uriba akhoi gi hot air balloon si mathangi chahidari akhoi gi foreign pilot laktuna akhoi mayam da henna chawbu khudong chaba pina bagi adugum laba sem sabu su leire na takpirei hiram sigi matang da senior video journalist Sir Chandra Posang bongol loina oral Samandram Times of Manipur News Fubala